Manipur News.channel gi maikaydagi mayamgi mafamda maruoiba pausing pijari. Ahanbada inkalakliba nupa nupi kyapu pijat pigai shetuna sanay yunaiduna jagoi sabagi tabak chathalamba IB Tower Underground Hotel matam kaktana thingzale phidam. Imphal gi MG Avenue da laiba IB Tower haina mingthonba asigi Underground haina kangnaba hotel asida ngarang numidang nupa nupi kyana youth thaklaga DJ Toroma Thenabadagi Apunba Manipuri Imasing Amadi Federation of Indigenous People Democratic Movement gi Commissioner Thenabadagi Paramatung the City Police Tanupa Nupi Karasinakre Loinana Haiba Restaurant Ase Matum Supagi Thingzale Hana Pidang gi President Wahengbom Santa Maitin Lautokre Pidang President Wahengbom Santa Napungto Kibada IB Tower gi Makada Hangliba Underground Sports Hotel asida ngarang numidang sada marfuna nan Manipuri masa sada nipuna maitei aduga atopa jati karagi kalakliba nupa masa amadi nupi masa sina maung tadana dress setuna sanay yunaiduna lemba thenaki makoini yu hairaga thakpa amadi DJ togduna jagoi sadana law khondana leromki makoi sing adugi manungda chatpa phawa ngamdaba miye kyasu yaramba thenaki pidamna lamda masigi sanami lining chatpa angang manga dagi tadana pokpa ima ibisingda mana pidu ikai kuna utpagi kongjang changsalingi sere asida asumba mawong madul tadaba kunai asigi izat soningai oiba sanay yunaiduna jagoi sadana leromba asi yamna kana yaningdi haina pungtoraki mahakna makata na pungtokibada asiga maong tadaba lamdam asigi izat soningai oiba thabak taholamliba hotel asi makata na run tawwa yaroi matam chubagi thingzale haina lautoki aram thodo aduga mai lena kurai thangjam lekai leiba apuna Manipuri imagi lusingbi ama oiriba lorembam sasirani na pungtokibada ngasi hotel aduda sathariba thong asi urubada yamna maong tadaba amadi phibam chadaba haibadu oire ngidangi thengla matam phawada kalaliba macha masu singna free thadokna asumna hotel sanay yunabi thabak chathaba asi thoningde mama pa oibasingnasu numidangi matam thengjalabada macha sing kadai sakre haibadu tijanbagi thabak chathabiu asigumna teisadaba namdam asida chathaliba hotel asi hangbu yaroi loina sanay yunabi thabak chatharamliba asida yawba nupa nupi khara city police ipalas Usinakre city Imphal gi maikaydagi su aingi oiba lokatpa yawa thabak sing chapchana lokatpiu haina su pungtoki makha taba paw amada chingda kundari belongi singi khongjang haumi Youth Front Sawatkani Iramda Manipur gi Kangleipak se sahi lising ani gi mamangdagi masagi oiba pawari lijaba lamdam amani lamdam asida yellow furup kunmanga da sahi kya gi mamangdagi nungsisanana kundaminaduna pun masaktam ngakminaduna lakli Manipur Kangleipakna India da pulaba matung solising samapa yakai matoidagi hauna thanariba lebak sindagi mito kya lepa leitana sangsanba horaki thingbinana balaitaba maongda sangsalaliba mito sing asina ising isawgumna hekalakpana Yellow Missing the Setting Kya Piri Haina Haumi Youth Front General Secretary KS Johnson Press Tadrupa Serul Amana Hairi Serul Asin Hai Myanmar Dagi Chancellor Liba Mitop Sing Asina Lamdam Asida Masing Tingam Draba Kul Kaya Ama Leba Ama di Miyang gi Ayab Yaudana Semkatli Umang Kaya Ama Kuktokna Ama di Drug Asoba Makol Oire Enkalakli Ba Missing Asigi Setting Ama Oin Makoy gi Oiba Leba Ama Siamna Naba Maru Hunba Horokle Masigi Awabana lamdam asigi Yellow Missing da phangduna lakli makoigi oina leba ama semnabagi pandamda Manipuri tampaki wangmoda kundaramba Yellow mi mitei singbu mihan ipungi thabakya ama satharutuna tathop horokli masigi cheteng oina solising aniga kulhumdagi me humdagi hauna Yellow mi mitei kya masagi maramdam da saidabung hingli hairi serolasin hai masigi makhata rakpada makoigi lalol ama oina lengak amadi miyamgi ayaba yaudana lam kopchananaba amadi makoigi oiba lambi sembagi thabak leptana satharakli masidanatana jingda kundari belong misindasu barat lengana yoktana thambak khulai paiba sing pu saiba aki akhang puanbagi thabak kya ama leptana satharakli asigamba thawong asina ngasi tampaki yelong misingda tariba awabasing asigi sang yelong misingdasu nongmudi soidana tagani haibagi nungnangbu pole Asi fawda sing amasung tamgi yellow singna sing masing khangdana hatkre ekoina kuki gi tata sahi kya pangthaduna raikre makata na pangtharojabani haiki cherol sina roibada hairibadi asiguma thawong kya asi Foothills Naga Coordination Committee na matang kaktana sing yellow misingda kundaba lamda kuki sangbat tingkiba asi tangai padana lokapung tobot kongta amani haina Haumi Youth Front na lokjai makata na Foothills Naga Coordination Committee na lokalakpa kungjang singda Haumi Youth Front na pandam phangdi pawa sawatkani hai makha tawa paw amada illegal immigrants singi problem loisandana census pangtholabadi tungda singnaba kya thorakani arambai tengol illegal immigration ni leiba problem ase hana loisandana Manipur da
ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯗꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯆꯤꯡꯅꯕ ꯀꯌꯥ ꯂꯥꯛꯄꯗ ꯅꯠꯇꯅ ꯃꯁꯤꯅ ꯏꯂꯦꯛꯇꯣꯔꯦꯜ ꯗꯤꯁꯇꯔꯕꯦꯟꯁ, ꯗꯦꯃꯣꯒ꯭ꯔꯥꯐꯤ ꯑꯃꯁꯨꯡ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨ ꯀꯌꯥ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠ 8ꯀꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯀꯜꯆꯔꯗ ꯏꯅꯥꯛ ꯈꯨꯟꯕ, ꯃꯍꯧꯁꯥꯒꯤ ꯐꯖꯕꯅ ꯊꯟꯕ ꯑꯃꯗꯤ ꯐꯨꯔꯨꯞ ꯀꯌꯥꯅ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯪꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯑꯆꯧꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯛꯍꯜꯂꯤ꯫ ꯉꯁꯤꯗꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯆꯪꯁꯤꯜꯂꯛꯄ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤꯁꯤꯡꯗꯒꯤ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯐꯇꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕ ꯃꯊꯧ ꯇꯥꯔꯦ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯑꯅꯧꯕ ꯑꯃ ꯑꯣꯏꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤꯒꯤ ꯃꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯁꯤꯜꯂꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯖꯔꯝꯕ ꯔꯤꯁꯣꯔꯁ ꯀꯌꯥ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯁꯤꯅ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ, ꯖꯣꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯀꯌꯥ ꯃꯥꯡꯕꯇ ꯅꯠꯇꯅ ꯀꯜꯆꯔꯦꯜ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯕꯦꯂꯦꯟꯁꯇ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯗꯣꯀꯨꯃꯦꯟ ꯌꯥꯎꯗꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯏꯂꯦꯛꯇꯣꯔꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯗ ꯌꯥꯎꯔꯦ꯫ ꯃꯁꯤꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯍꯛꯊꯦꯡꯅꯅ ꯁꯤꯡꯅꯕ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯉꯝꯈꯩ ꯁꯝꯕꯜ ꯅꯤꯡꯊꯤꯅ ꯈꯥꯗꯕꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯏꯂꯤꯃꯦꯟꯠꯁꯤꯡ ꯑꯃꯗꯤ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯂꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯈꯪꯗꯕ ꯑꯃꯗꯤ ꯄ꯭ꯔꯣꯄꯔ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯧꯗꯕꯅ ꯃꯈꯣꯏꯅ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯆꯠꯊꯔꯛꯄꯗ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞꯁꯤꯡꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯂꯝ ꯃꯄꯨ ꯑꯣꯏꯁꯤꯜꯂꯛꯄꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯃꯊꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯅꯅꯕ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ꯫ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟ (NRC) ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯗꯨꯅ ꯃꯤꯇꯣꯞꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯃꯔꯝꯗꯝꯗ ꯍꯜꯍꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯇꯣꯞ ꯃꯁꯛ ꯈꯪꯗꯣꯛꯇꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯇꯥꯔꯕꯗꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯆꯤꯡꯅꯕ, ꯏꯂꯦꯛꯇꯣꯔꯦꯜ ꯗꯤꯁꯇꯔꯕꯦꯟꯁ, ꯗꯦꯃꯣꯒ꯭ꯔꯥꯐꯤ ꯑꯃꯁꯨꯡ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯗ ꯏꯁꯨ ꯀꯌా ꯊꯣꯛꯂꯛꯀꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯣꯃꯤꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯠ ꯉꯥꯛ-ꯁꯦꯟꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯄꯨꯡ ꯐꯥꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯥꯌꯤꯠꯇꯅꯤ ꯍꯥꯏꯅꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯁꯨ ꯒ꯭ꯔꯨꯞꯀꯤ ꯀꯦꯝꯞꯁꯤꯡ ꯊꯝꯕꯤꯗꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯁꯨ ꯒ꯭ꯔꯨꯞꯀꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡ ꯊꯝꯕꯤꯗꯅꯕ ꯑꯃꯗꯤ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯊꯨꯒꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯍꯟꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯅꯕ ꯐꯨꯠ ꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯏꯝꯐꯥꯜꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯔꯥꯒꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ ꯑꯦꯔꯤꯌꯥꯁꯤꯡꯗꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯀꯦꯝꯞꯁꯤꯡ ꯊꯝꯖꯤꯜꯂꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯅꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ꯫ ꯀꯦꯝꯞꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ ꯊꯝꯕꯤꯌꯨ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥꯒꯤ ꯂꯝꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯅꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯄꯤꯑꯦꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯃꯤꯍꯨꯠꯁꯤꯡ ꯀꯨꯀꯤ ꯒ꯭ꯔꯨꯞꯅ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯕ ꯊꯕꯛꯁꯤꯡ ꯆꯠꯊꯗꯨꯅ ꯀꯝꯃꯨꯅꯦꯜ ꯍꯥꯔꯃꯣꯅꯤ, ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯆꯥꯎꯅ ꯁꯤꯡꯅꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯦꯝꯞꯁꯤꯡ ꯑꯁꯤ ꯅꯧꯅ ꯊꯝꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯈꯥꯔꯥꯝ, ꯋꯥꯐꯩ ꯑꯃꯁꯨꯡ ꯀꯣꯠꯂꯦꯟ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯅꯥꯒꯥꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯃꯐꯝꯁꯤꯡꯅꯤ꯫ ꯅꯥꯒꯥꯒꯤ ꯂꯝ ꯈꯣꯞꯆꯤꯟꯅꯅꯕ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯍꯦꯟꯅ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯋꯥꯐꯝꯁꯤꯡ ꯊꯝꯂꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯥꯒꯥꯒꯤ ꯂꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯥꯒꯥ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯊꯧꯗꯣꯛꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯀꯨꯝꯖꯥ ꯁꯣꯛ 2012ꯒꯤ ꯃꯥꯔꯆ 10ꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ 15 ꯐꯥꯎꯕꯗ ꯆꯠꯊꯈꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯗꯨꯅ ꯃꯤꯆꯝꯗ ꯇꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯤ-ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯕꯒꯤ ꯃꯊꯛꯇ ꯅꯥꯒꯥꯒꯤ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯕꯪꯀꯔꯁꯤꯡ, ꯃꯦꯛ-ꯐꯤꯟ ꯁ꯭ꯇ꯭ꯔꯛꯆꯔ ꯀꯌꯥ ꯁꯥꯖꯤꯜꯂꯛꯂꯤ꯫ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯛ ꯁꯟꯅ ꯎꯃꯪ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯖꯤꯜꯂꯛꯂꯤ꯫ ꯅꯥꯒꯥꯒꯤ ꯈꯨꯜꯁꯤꯡ ꯂꯣꯡꯁꯥꯏ, ꯀꯐꯨꯟ ꯗꯦꯡꯁꯥꯡ, ꯅꯨꯡꯉꯥꯡ, ꯊꯥꯡꯕꯨꯡ, ꯂꯥꯏꯃꯅꯥꯏ, ꯇꯤꯡꯄꯨꯏ, ꯁꯥꯇꯥ ꯅꯥꯒꯥꯁꯤꯡꯗ ꯇꯣꯏꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯑꯀꯤ-ꯑꯈꯪ ꯄꯤꯔꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯄꯜꯂꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯗ ꯁꯨ ꯀꯦꯝꯞ ꯊꯝꯕꯤꯒꯅꯨ, ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯒꯅꯨ, ꯖꯔꯃꯟ ꯇꯥꯏꯒꯔ ꯔꯣꯗ ꯁꯦꯝꯕꯒꯤ ꯊꯕꯛ ꯈꯨꯗꯛꯇ ꯊꯤꯡꯕꯤꯌꯨ, ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ
ꯊꯨꯒꯥꯏꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯕꯤꯌꯨ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯅꯥꯒꯥꯒꯤ ꯂꯝ ꯏꯟꯆꯤ ꯑꯃ ꯆꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯄꯟꯗꯨꯅ ꯄꯤꯑꯦꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫